Mangso mi ing tabi sing buhan pa magta na mating kondisyon niya tram oksari ngasi maripaw miyam da pizare. State ki thakta sanalibak Manipur for Peace, Unity and Integrity haiba timda kontra mga syuba Manipuri language di tarong pangtokre. Census ki training pangtok na buhon na rakli batawang buyan na ufong luto na miyam ng kaksing DC Office na Thompson Gray. Community Health Training and Awareness Initiative habit wakalonda chahi am tatagadaba Health Wellness and Equity Initiative nga si launch tawkre. Loine na Sky Hospital da hapta ani chup na Tatharakpa free heart OPD amadi eco screening nga si lotion kre. Mapungaba pao miyam da pizare. State asigi loan awang bathakta pukhatnaba aikoi pumna makna hotnaminasi haina Home Minister Govindas Konthojamna phungdokre afam asingase Manipuri Language Day State Level Celebration Committee na sinduna State Chong Sanalibak Manipur for Peace, Unity and Integrity haiba timda Jawaharlal Nehru Manipur Dance Academy ge auditorium de se ki thakta pangthokiba kontra manga shuba Manipuri Language Day Celebration Committee na phungdokibane Tharamatuda lamsang asigi MLA Sorok Haibam Rajen Langthabal asigi MLA Karam Shyam State Chong Sanalibak Manipuri composer Aribam Shyam Sharma amadi hanagi Lok Sabha gi MP Dr. Rajkumar Ranjana tharong mamithungnen oina saruk yake Tharong Mailena Minister Govindas Konthojamna makha taraduna hai chawkhatpa khunai ama leibak ama saktakpada leibak adugi lona chawna mating pange Lona aikhogi state asiga yumthangnariba state chungna makhogi oiba masagi loan ningthinarajidaba atopa state chungdege khara lawshinduna makhogi loan oinari adum oinamak state asigi oinadi aikhogi asengba loan leijaramba simak aikhoina chawthokchaningani Lona aikhogi loan asi classical language ta talhannaba lenga asna kanna honari amadi lamdam asda leijaram laba aikhogi posta khutingmak ngakshen ba haibasi lamdam asda kundaminariba kanglu phuruk khudingmaki achouba Thaudangni khanna thabak tawminasi phongdoki pawmisingna hangba wahangi pawkhum pilna Govindas na hai lamdam asigi miyamna pamliba state asida NRC update tawramato census tawbiu haipa pharmacy center gi luchingba singda angamba thakta taknagani lonena center gi luchingba singnasu miyamgi kholawasi khara makhadi tabigani haiba thajabale Luna lamdam asda issue ama thorpa matamda mahilusing sing school sudi hadokpagi matangda phongdorakpada mahilusingna irang aduda yawshinduna asopan kya thorakpa thengnakiba asina mahilamdiba mahirusingda asopan yarakpa si makhatana thokduna ba school college sing lengang masuti lawthokpani haiki Sarkar gi danataba ko akoi party level gi mayam ma khoi unajagani aduga mayam gi sentiment mayam gi apahamba अखोगी लेबाक सी मांग खिदरनबा अखोगी फुरुप से इंडिजिनस पीपल सिंग सी मांग खिदरनबा खो याम कन होना जगनी अदुगा सोइदनसु थाजब लै जै मदुदी करिगुम खरा भारत सरकार ना हाइबगी इन कुमजा लिसिंग मचमापन मरफुतरानिथोय अगस्त कुंदा मणिपुर लोना इंडियन कॉन्स्टिट्यूशन के निपान शुभ शेड्यूल चनकिबा नुमित अदुबु निंसिंगदुना मणिपुरी लोन की नुमित थरम साहित्य सेवा समिति कक्सुंग सिंदुना पांगथोखरे Library and Information Center Kaksunda Pangthokiba Tharmadu Samiti ki President Oriba State Academy Award Ketri B Ramso Naurem Amuyama Anina Tharama Pusing Oina Saruyaki Tharongi Manung Channa Novelist E.S. Sundarna Manipur Loan Bo India gi Nipan Chuba Setulda Charhanba Charhanna Honarakpada Manipur gi Aiba Sing amasung miyamna honarakiba amasung lawnakiba thawdangi matangda wangangke Ngasi kontra mga syuba Manipuri Loan Unit Hozai Girls College Manipuri Department Sinduna College asigi B Block ta pangthokre Manipuri Department HOD Dr. S. Sharachandra Singh na mipamapu oiduna pangthokiba tharamatu dathu mitung oina college asigi Principal in Charge Sunita Devnath Guest of Honor oina College asigi Academic in Charge Dr. Piyush Nandi Manipur Sahittya Parishad Assam Secretary Phamdom Manibabu Rabindranath Thakur Vishwavidyalaya Assistant Professor Dr. Dijamani Sharma, Dr. Eldana Wantari, Hozai Girls College के Assistant Professor G. Nandini Sharma, College asigi Manipuri Honors के 7th semester की महारोई भुइरेम प्रिया देवी ने एंकर ओइके Manipuri 7th semester की महारोई लोइताम बोविता देवी ना तराम ओपा की वारोल थमकी
College asigi Manipuri Department ki Assistant Professor Y Premapati Devina keynote address piki das the family ba guest sip case amasung guest of honor singna Manipuri loan amasung culture bo thagat wafam thamki aroibada taret shuba semester gi mahairoi Achoibam Devitana Thagat Wahipidna Mipam Roshin ki Nungkil Pung Anitaba Matamda Hosai Girls College ki Manipuri Department ki Oja Dr. M. Asharani Singhana Moderator Oidna Sereng Saidanava Pangtoki Sereng Saidanava Duda College Asigi Manipuri Mahiroi Amasong Oza Singna Sereng Patokna Tahanki Chahigi letna pangthokna lakpago ngasi August ki tang kun sago se numit Manipuri State Parisat Hailakandi District Committee na silang duna kuntra mga syuba loan gi numit ngakpagi thoram yaifa sangnan laisra khulda pangthokri thoram asida lup asigi President Hawam Manishana Singhana mipamapu oiki lonana aiba Subram Saite Ratna Award Koizam Swapan Singha Vice President Manipuri State Parisat Assam N. Manindra Singh, President, Thogan Marup, L. Khogendra Singh, President, MMSM CLA, Bimola Sharma, President, Apunba Jaribon, Merapai Bilop, Nonibabu Singha, President, Apunba Balop, Jaribon Amadi, Viva Singha, Social Activist Yang na Dais Kilating Oike, Maya Chukat Pagalona, Traumasi Hauke. Salam Diwali amadi Daiski dignitary mayam na wafong fong lumatong akanaba miyoy moireng jam ibungo chingom benubabu karam gauramani Singha da ikai kumna utki masdanatana handaki panchayat ki mikhal da maite candidate mai paglakhi basing amadi handaki class 10 amdi 12 exam da thoidok hendona mai paglakpa mahiri sing Nongna upadi fanglakpa nongna university oza oiraklakpa lunina handaki NEET exam da mai paglakhiba yumnam jayanta busu ikai khumnam utki tharamakha thaba oina apunba aiba lupki aiba sengna sereng kya so patoki bagalunina tharamasi mai pakna loshinki Facebook Literary Group Sayengi Irenbong Asia Poetry amasung wari macha ki taibang a wall of short story na malem ki thakta Manipuri Saireng amasung wari macha online hidana bagi thoram mangarak subo oina pangthokre kumsi kumjali singani kontaru ki result August ki tang sechet kunda kuntra manga suba Manipur lon ni numiki harau nungai ba phongdo bagi thoram ga loina online ki khotang da lauk thokre lemjaninga oraba Manipuri Saireng hidana bali singani kontaru ki athoi ehen Taduna Irenbong Poetry mana fangkraba aiba singdudi ram mangkraba lamdam sida sereng aiba moyang tem netrajit mide thangadagi thiri aina mingthonba sereng aiba Jaishankar Haisnam amasung thaudang sereng aiba Tony Telheiba taurang bamni duga wari machadana sagolban moyang hanuba mamang laytagi Shyama Tongbramgi punchina punchibuda thaunaujam Dani Babu Short Story Award lisingani kuntaruk amadi Rakesh Nauramgi Karima Tauno Imada Sinam Tanubabu Short Story Award lisingani kuntaruk amasung Rita Thokchonggi numit taret ni do haina mingthonba wari machada thangnaujam jati Short Story Award lisingani kuntaruk Hariba manasing nasida citation galena sales yauri panbayabadi hidanaba si ahanba oina hokiba kumjali singani kundagi mitay longi loina silonda mating leiba khudi puthokpa amade naungna hagolak liba aiba bisingbo puning thawatpagi pandamda tatharakibani handaki hindanaba sida Irenbong Poetry Award lisingani kuntaruki oina lailapam Shruti Kumar Saite Bhushan Hojai Dr. Mangala Laisram M. CD College Sonai amasung Professor Haurung Bam Rasmani Assam University da ikai kumnaba jury member oike aduga Story Award lisingani kontaruki oina naurem amuyama Saite Bhushan KTB Saite Academy Award amasung Bimavati Thiam Ongbi Senior Lecturer na ikai kumnariba Kaikum Nazariba jury member oiki numit asida sayengi Irenbong amasung wari machagi taibang Facebook loina silon lupna managi damakta lup asida thajaba thamduna wari macha sayeng thabirakiba aiba ibising amadi lup asida matam oina article photo tambirakiba amadi fajaba warol kya thambirakna lup asiu puning thogot piriba khorirol nungsijaba no po thagat pa phongdoki lunina Masagi achin ba matam kaya kaithokduna juri gi thawai lauduna wabi khiba pukchel charba juri khudim pusu nolukpa di thagatpa phongdoki
Manipurda NRC update tawdringai census tawba yaroi haibagi khongjangda pung nifu nipan ge general strike loikraba matung state amadi central lenga ke loisang boycott laukthoklu badage campaign for just and fair delimitation gi luchingba sing fanaba Manipur police na koithi thirambabo census ki mayokta khongjang changshiliba campaign committee ki makedeki akanba mongda yaningda ba phongdorakli Lorena police na fana ba honorable show miyam na pamliba demand fangdu phawba khongjang sangsin ki gani harakli hiramasi ka mailena ngasi nungthil infalis ke soibam lekai wangkai khunawdal pangthokpa pawgin pham amda JFT convener Jitendra Ningomban hai status ki oriba phibam masida NRC update tawraba matung census tawpina ba JFD na khongjang kya sangsinuna lakhibani khongjang saruk ama oina miyamna no NRC no census kholau laudna general strike fawba sangsin khibani edubo Manipur police na ngarang numidang athengba hingda JFT gi luchingba sing fana ba thiba ki thabak chatharamba laibak thibani kari karamba ground da sigumba thawong tawribano haina wahang hangladuna JF na tawriba thabak asi Manipur miyamgini JFD ki luchingba singa wari shanaba pamlabasu Manipur police ki higher authority na chepaw ama piraga harakpa oramlabadi taram okadabni adubu JFD na crime tawbuki mongda fanaba tarukpadi peningai oide matungda sigumba thong chathabigano hiramasida home minister na miyeng changbiu Manipur miyam da appeal taroduna Jitendra Ningomban hai lining gi khenaba thamduna tangduleita Manipur amagidamak tungi mirol kannaba kolau laminasi fungdoki तादरबनीना मधुए खोगी तबम तोपनी मसी लोगी मायक्तो नते मणिपुर मियामगी करोनी अदुना मियामगी अपा मसिदी कनागुबा अमदन थिंगब ngamde हाइबो वखल सिना मंग थारकांदा अखोई माय पाकनब संगसिन मिनसी हाइदुना JFD गी माइकैदगी मणिपुर मियामदा अमुकाना अपील तोजरी Manipurda NRC hana tawdana census tawba yaroi haidna just and fair delimitation Manipur pumbada pung nifuni pang general strike chathara khraba matto Manipur lengangna Manipur gi district singda ngasidagi hauduna numit ni chumna census ke training pangthokna ba honara kiba thawong adabu yaningda phongdukna ngasi Kakching district ki masing yamlo miyamna Kakching DC office tamna thomjin kre Kakching kaithel amadi dukan sing thong londra changsin kiba miyam khongjara do Kakching police amadi central security force singna Kakching sunangda leiba lawyers office mamangda thatuna thamki tungda khongjang loi singa police ka wari shanar matung khongjang loi singi mihuta rom DC ga unahanki tungda Kakching kaithel da leiba nawalai market sheta miyam pundana DC unarubagi PAODAM taminaraba matung makhatana pali balinga asna NRC tawdana census tawnaba Thabak paikhalaglavadi district asigi miyam punna akanba khongjang changshinba haiba warep nakhe asigi khongjang aduda sar yaramba JFT student wing ki thomi MD Farasna pawmisingda phongdorakpada chei ahum makhai phajilaklaba Manipur gi audio fiba masida Manipur lengakna census report update tawnaba honarakpa thongasi sungya yaningde NRC report hana update tawgodabani NRC tawduna census tawnaba makal amatagi census ki thorang training na chingba amata pakatpa yaroi haiba akanba wafam DC Kakching unadna thamlamle Lulina Lariba authorities signasu makata na census ka mari lenana training program na chingba pangthokpa tawraroi haina thale makata na pali balinga sina NRC tawduna census tawnaba hotnaraklabadi Kakching miyam na amade Manipur miyam na akan makhongjak changchilakani masida thoklakpa fafatagi tekchak khudingmak pali balingas na pugadabani haiba akan wafam thamlakle mayamna support of you loina na lepa leitana torok census bu tawna honara ko taragade koi lepa leitana akan ba khongjang kaya ama sangsin gani haiba wafam maji thamjage loina na akoi khongjang kaya ama sangsin ma matamda maduda phatta tungda tholakadaba tekchak khudingma ado matamasi gi layang na pujagadabani haiba wafam maji thamjarega tangji tanjin ngasi khongjang aduda saru yarambi Kakching district imaluki imam na phongdorpada palibalingas na miyam na lauriba NRC hana tawbiu haiba sibu thabakta onthoknaba hotnabibagi mahutta Manipur miyam gi aifanabagi damak NRC tawduna census tawbiganu haidna khongjang changshiliba luchingba singbo fana bhonarapagi thawong chatharakpa si laibak thibani thawong asi khudakta lepiu makhatana domak chatharakdabadi Manipur mai haubagi tanja du lakani haina akan wafam thamdakle alu haidana imama ya madai akogi naha mayam na changjan bajida sarkar na NRC sanna nabati hona dradana akogi leader mayam
अखोई लुचिंगबा मयाम फाननबा कोई तान तानबा जे मसी खुदकता तुपियो मसी करिगुंबा मखा ताना तौरप तारगदी अखोई मणिपुर जे मै होबगी तंजादा लाकने हाबदो मसी की आइना मीडिया की थोंदे थमजरी Power Grid Corporation of India Limited na Indian Red Cross Society IRCS Kaching District Branch staff patient transport ambulance ama kushinakre. Indian Red Cross Society Kaching Branch na Senduna DC Office Kaching Conference Hall da pangthokiba ambulance kushinabagi thamatuda Manipuri ngaki Youth Affairs and Sports Yas Art and Culture MI Kadagi Secretary Shu Oriba Indian Red Cross Society of Kaching District ki petrol member and Pravin IAAS DC Kaching Angeline Renita RIAS Power Grid Regional Headquarters Sri Lanka Chief General Manager Head of Personnel Surendra Kumar Maji Amadi Power Grid Info Station ki Senior Deputy General Manager Station in Charge Waribam Amarjitna Atuiba Mithung Nensing Oina Saruk Yaki Tharamatutam Atuiba Mithung Oina Saruk Yaki by and Pravin IAS na mahaki warol pileduna Red Cross Society Kaching District ki mahot chinduna branch asina miyam gidamak yaifunaba paikhat kiba thabak thorom sing amadi laukiba thavdang sing paudam bagaluna Power Grid ki maiketagi district asiki miyam gidamak khanbiduna ambulance ama khusina birak babu asakat pa phongdo aduna ambulance asna district asigi miyo kyagi punchi kanba orisano haiki tharamuda DC Kaching Angeline Renita Arna Hai Kaching District asi anova district amu oibana district hospital fawba mapung fana run tawba ngamri under construction da lady asigumba district amada ambulance ama kudol pibirak pase district asigi miyam yam laibak favani Power Grid Corporation of India Limited po thagat pa phongdok jari haiki Joint Committee Against the Inclusion of Non-Muslim Members in the 8th Waqf Board Manipurna Anjuman Nasrul Islam Shora Jamiat Chora Branch Jamiat Ululama Fundrei All Shora Club Coordinating Committee Shora Fundrei Village Kairak Muslim Kairak Welfare Kairak Muslim Social Welfare Club Kairak Jamiat Ulama Kairaka Punna Kusam Naduna Shora Jat Kiba Miyami Kongchat Aduda El Zulfikar Alam Sheikh President Jamia Ulama na High Waqf Board Haibasi Muslim Singi Lininga Mari Lainaba Mafam Sing Mahit Tampam Sing Senariba Amasung Kamdangna Sakot Lambida Purakani Haina Kanana Fam Oriba Board Amani Asigum Labam Pamasibu Lininga Mari Lainaba Mawongda Thambida Duna Atopa Kangluki Miyobo Member Hapchinuna Maring Marang Hanaba Honaba Amasung Board Asibo Manghanaba Mawongda Lingang Changsilakpa Thawngasi Yaningde Atopa Kangluki Miyoy Hapilakpada Nungaitabagi Nate Magi Liningi Seng Nasenga Tongana Lainaraklaba Matamatuda Puna Sakot Minarakadoribani Palibalengasna Manipuri Mia Pumna Makim Wakalda Fauriba Nungaitabakaya Si Kangbiduna Muslim Nataba Miyoy Seng Waqf Board ta Hapsin Birakliba Si Atuba Matam the Lautok Piu Hanadagi Lakliba Waqf Board ki Chetna Kanglon Aduda Chetna Hanbiu Supreme Court na natraga High Court na Constitution gi wangmada law na thaiduna isa ki khudong chaba loba manba mawongda miyam gi thamoi shokna ba thabak tawbigano miyam gi apama gi wangmada thabak tharom sing chatharaklabadi ngasi chathariba ing tab khongjang ngasi nattaba hena kanba phana punaba ngamdaba makhal makha kya gi khongjang sing lakpa yai haina su ki loina housing Manipur NRC update tawduna census tawba yaro haibasi su shora miyam gi apamani khongjang ngasi gi damaksu shora gi miyam na sagot kani phongdoki Saurana pao madi fauna biraga lam gi nuksizaraba pangan gi praja sing aduga social activist sing club association organization sing olama gi religious body sing na adum khun da adum chatha bikibado aikoina lepasi haina lauthorak triba phawbodi adum chatha khasi hai basu ngasi gi briefing ase thamjari saida sunte Amaramda Joint Committee Against the Inclusion of Non-Muslim Members in the 8th Waqf Board Manipur ga Hangul area da leiba loop kya khusam naduna Hangul dagi hauraga sekmaijin thong fawba miyam khongchat amusatke khongchat aduda Justice for Waqf Board is our property. We oppose non-Muslim in Waqf Board, save Waqf Board, stand together against injustice in Waqf Board, no to non-Muslim inclusion in Waqf Board. Waqf Board is our responsible, respect religious right of minorities, protection our religious institution, hainathaba, play card singsu paidna chatke. Khongchat aduda saruk yakiba hangul miyai lekaidagi social activist MD Rajaudna phongdurakpada hauji iramda Manipur asi charangnaba tangdu letada
leitadabana khamthengna warab matam ori matam asda lengakna chatharakliba policy program asna miyamda asuki matik sauningba phawale Muslim khak oina legadaba waka borta Muslim nataba member ani hapsilakpasna miyambu khoiram khoisauna hale Muslim nataba member sing hapsilakliba si khutata lauthokadabani aduga amaramda lamdamasta mito khandoktingida mikok thiba haibasi miyamgi hakpo singnabani NRC update tawna census tawba sungye yaroi haiba asi Manipur leriba Muslim miyamgi apamani haina su fongdorakhe NRC update tawduna Manipur ki mitop athobada khandokadabani yelhaungaidagi leminaraklaba jati furuk indigenous people sing khakta mikok thigadabani yungkok amadi mikok thibagi thabak lenga asna NRC update tawdriba phawba Manipur miyam yaba ngamloi haina ngarang kombi kendragi child mangjilda lamdamdugi miyamna wakat khongsat maira khongsat chatkre Bisnupur district ki kombi kendragi manungda leiriba chingkhong chingyaga nan leiriba irang asiki akan basaitheng fangkhiba child mangjin Khoijuman tabi lengang tabi thobal tabi amni chayan ahaluki masing yamlaba maya paibi singna changshin kiba maya paibi singna changshin kiba maya khongjang aduda no NRC no census Manipur NRC tawdu phawba mikok thiba yaroi Manipur NRC chatna halu India lenga amadi Manipur lenga na tawdiba lalong yaningde haibna chingba kholaw kya launa changshin kiba maya khongchet aduda maya paibi luching BL indubalan hai Manipur da tangdu laitaba santi hanjilaktinge NRC update tawna mito khandok tinge da karigidamak mikok thibagi order asi India lenga amadi Manipur lenga na yanaraga Manipur miyam da nam thak tawduna supnam sasanda nampudam yungkok thigani haribasi Loijing loya chingkhong chingyada leriba lairik laisugi mangal ka hena fangdraba thokliba lana sigi seithing khamthengna fanglaba maigei asigi miyamgi apambadi Manipurdagi illegal immigrants sing athubada NRC tawna khandokadabani yelhaungaidagi lamdamsida khundaminaduna leminarakliba jati furup khakta mikok amadi yungkok thigadabani yungkok amadi mikok thibagi ayaba si NRC tawdu phawba yelhaumi miyamna yaba ngamloi haiki Voluntary Health Association of India ki makhada People Resource Development Association PRDA Bisnupurna Khungang Tarukta Community Health Strengthening and Awareness Initiative haiba wakhalonda Chahiyama Chathagadaba Health Wellness and Equity HWE Initiative ngasi Bisnupur liba PRDA Conference Hall da launch tawkhre tharmatuda CMO Bisnupur Dr. L. Rai Chandra District Family Welfare Officer Bisnupur Dr. Nelson District TB Center ki STS ke Bimol amadi PRD ki Secretary L. Suranjoina atu mitungnen oina saruk yaki tharamaduda Voluntary Health Association of India ki Senior Program Manager Dr. PC Bhatnagarna video conference ki khuthangda launch tawaduna saruk yaki basingda Health Wellness and Equity Initiative ki matangda miyamda sandokna wa ngangna khangminaki Tharamaduka Mailena PRD ki Secretary L. Suranjoina Fongdukibada Health Wellness and Equity Initiative Program asigi makhada Bisnupur District khangatlaba khungang tarukta leriba miyoisingna hakshal ki matangda mamutana khangangani Tharang asida communicable disease amadi non communicable disease sing asi matam ki oina maru ene nupi angang singda mapung phana khanghanduna lengakna kari karamba kanaba piri amadi matau karamna kanaba lawgadagi haibadu khanghanduna communicable disease amadi non communicable disease sing asi fajana control tawba ngamba khungang ama oirnabani haike India government na state gi hojik miyamna pamliba si thabak to onthoki haibadi karisu leibat nati adubo Manipur gi miyam asi thawoidabani haina MPCC ki president hanagi chief minister Okram Ibobina fongdokre apamasing ngasi congress bhavanda Manipur Pradesh Congress committee na senduna India gi hanagi prime minister Rajiv Gandhi ki marifuni thoishuba mapok kumon Sadbhavana Diwas tharung kamailena pamwising na hangba wangi paw kumpeduna fongdokibani Tharamaduda Rajiv Gandhi ki photo da leikat nei kai komna utkibagaloina Sadbhavana Diwas pledge Okram Ibobina luchingduna lauki Tharamaduda senior congress leader CWC member, CLP leader, MLA, former MPCC president, former MP, amadi MLA office bearer, party spokesperson, amadi PCC member singsu saruyaki. Na moi amuka hanjan jarabada census tawba koi thingbagi wanate census tawge haiba tarti NRC hana upgrade tawda the sen hujik scenario sidaita NRC hana upgrade tawdragadi census tawba matamda asengba yumkok
yum kaya sure hoje upul won kribese adu karai de yum machine thiru dori adu mi ji more than 60,000 hena sahi ahum hen basi hoje relief camp da lere adu kam haina adu da mi kok thiga dori senior ko Sky Hospital and Research Center Private Limited ta hapta ani chupna sa tharakpa free heart OPD amadi eco heart scan screening camp masiloshin kre lim laying ba camp asida myoi kuntra manga laying na kanaba fangan ki camp adu mailena Sky Hospital ge chief cardiologist Dr. Shyam Kishore larik imbam na myoi ke ana lakna free camp asida saru yarabagi tama apen ba phongdo ki Magna Makata na Manipur Heart Foundation amadi Sky Hospital na Infal amadi ate district singda matam goina sigma kempang thorak pada pok pada heart ki anaba lei hai bangang singbu soina yeng thuk hongna ba apel tawrakli Arabida Maripa omhna miyam de pizare State ki thakta sanare bang Manipur for peace unity and integrity haiba theme da kuntramanga shubha Manipur language day thoram pangthokre Census ki training pangthokna bo honari ba thong yang da phonutna miyam kaksing DC office ta thomjin kre Community Health Training and Awareness Initiative haiba khalonda chahiyam chathagadaba Health Wellness and Equity Initiative ngasi launch tawkre Lunina Sky Hospital da hapta ani chupna chatharakpa free heart OPD amadi co screening ngasi loshin kre Imas potom pizza ba ngasi timata solution jare meeting tabu singbu krum jare